Hello, my YouTube family. Manipuri homemaker channel mayambu taramna okjari. Mayam ngasidi ninki ahauba ama haujarage kwa. Baking powder, baking soda akhoi kaimta yaudabida yamna laiba maongdani ko aduga yamna su hauba akhoi magi mahause haurakanda khangni ko. Magi makhon gase. Akhoi sumaina paibada bauta krem krem lauragane thugaibada yam laina ngamme ko. Yam fazana crispy jo oibani crispy oiba khata natte ko krem krem lauba khata natte akhoi chaba kanda ju 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 dumba momo lauba ma yaweba nungthinda khangde ayukta khangde chaga thakpada chara su haure adagi chak khitang ka lamakpa timing da ka chaba su adum yare ko adudi hujik semba horase ko myam ado kaino se masak se khitang phajana ba aina kaino se maida oina laujare yumda sembanina akhoi khitang hakchang su phana ba healthy oina ba ata oina laurasu yai ko ata duna masak to khitang phajaba watkane ba ado mayamda aina utkadoinina masak to thiragadi mina so haudobo mande dana ko adudugi maida oina tawrabane akhoi market ta yonba dumaina ko adubu hapkadoba machal singje aphaba khara hapchi ko sumaina phajana chaloni imda nikthokpise magi amor aka yawraga so dugidi akhoi matum matum ga tasanbado adu phajana lokthokpise ba kaimta di yawtre aigi maida se ado kg makhai ama lore ko aduga ajwain se akhoi spoon tangkhai amu hape ado ajwain se chabada yam phabane akhoi thau chaba khopa put nungaitaba nungsit kaba khopa ko ado manam su am nungsibane sumaina khitang na khairaga hapchi ko nungaigadaba maongda na khaibiro aduga sisina kelonji akhoi kala jira haina buso ma su manam yam nungsi hainadaba midadi hainadabane aduna pamdragadi skip tawbiro ko aduga sina gi asengmani ko akhoi anigi amulgi adum thoe aduga yam sengmana khitang tangmane A2 na leibado adudo 70 ml hape ko thau se hen basu yate ko yam helaga su akhoi thau ngata ngaibagi horen haubu loirakanda thau na nambadawna tawne ko kanjangineba aduga thumsina spoon ama hape ko spoon ama hapase akhoi yam yakpa sunataba chamba sunataba chap chabane akhoi khitang yaktakna chaba pambiragadi khitang henna hapasu yai ko aduga sumaina thumne thaune hapiba maru marang singje akhoi yam phajana minute manga daina terem pan boba khut ani jangira amatang jangira nungai gadaba maongda phajana mondri bauta phajana naibi ko naiba watlagadi crispy oiba aduga juju tumbaga du watkani sumaina naiba loiraga phajana matum tasanba yabado adubo phajana noibiyoba ado aigise naiba yaba naire yare na khale aduna ising khara khara hapchi ko ising ji jo akhoi cup sida phajana olage ba kayam jange habdo kg makhai sida ado aigise 170 ml guma jangi ko adu oraga su akhoi loose da lakpa bora da lakpa packet da lakpa maida ngata oraga su khitang ising jangbagi jangje khitang khetna ba adum leibane aduna 170 to 80 ml do khitang hapiyo aduga totpa matamda akhoi tan haugi totpado adudagi khitang kanna tottoini ko ising khitang watna sumaina kanna totliba makhai horen thau supchaloi aduga manungda thau yawroidoine ba hauba loirakanda aduna petliba makhai thau yam chukhineba ko manungda thau changineba aduga horen tauba matamda supetlagadi matam yang koina changbani ko munnaba hotnabada ado sumaina ningkri totpase khitang di wabane akhoi kannanaba totpado aduga minute 13 mo adum su changi ko ado tolaga sumaina adum phajana khitang sop oirakpane yam phajana tasalaga sumaina bol dawna tasalaga mathak sida thau khitang taisan birasi ko akhoi ge polythene gumba cherang amana kupsalaga di taidrasu yare ado akhoi ge kon gumba plate gumbana kuppagadi nungsit se kai kai dana heta adum changba khop tawdoin he aduna thau khitang taisan mana phai ko mathak to dry oidana ba kangdana ba aduna 20 to 30 minute gumba sumaina rest tawbirani rest tawraba matungda ko khitang su sop oisalamme ba do yam phajana yam petpadudi nate adum akhoi takpada paibada nungaibagi changdudi oire ko ado sumaina akhoi sarukse tan taknaba belan akhoi kaino tan taknaba do pakpa natabanina ba khitang khitang taktragadi nungaite ko pakna ongtangda takke kaina khanbiro no nungaitabani akhoi khitang khitang khaidooga takpana thusu thubani aduga nungsu nungaibane ko ahanbagi sumaina ama khaidooga taaga khangda thadaba haugraga adum hauna mathak mathang takpaduna yam thubani ado amata ingaida lemhoriba jingje phajana kupsalaga thamchi ko dry oidanaba natragadi yam thuna dry oisalakpani moide do sumaina kupsalaga side ta thambigrasi ko aduga takpa matamda akhoi maida se khitang sumaina chaibisi ko aduga khutna khitang paknaba khitang angamba level da khitang adum paalaga taase
ꯑꯩꯈꯣꯏꯒꯤ ꯇꯟ ꯍꯧꯕꯒꯤ ꯄꯥꯕꯗꯣ ꯑꯗꯨꯗꯩ ꯑꯩ ꯈꯤꯇꯪꯕꯨ ꯄꯥꯗꯣꯏꯅꯤꯀꯣ ꯉꯁꯥꯏꯒꯤ ꯌꯥꯝ ꯄꯥꯃꯜꯂꯒꯁꯨ ꯊꯥꯎꯗ ꯍꯦꯛ ꯇꯥꯎꯕꯒ ꯊꯥꯗꯕꯒ ꯀꯥꯔꯅꯤ ꯄꯥꯝꯍꯟꯕꯒꯤ ꯑꯗ ꯀꯩꯝꯇ ꯀꯥꯝꯈꯠꯂꯣꯁꯨ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯊꯥꯃꯜꯂꯒꯁꯨ ꯀꯥꯝꯃꯨ ꯌꯥꯔꯣꯏꯀꯣ ꯑꯗꯨꯒ ꯃꯨꯟꯕꯗ ꯀꯨꯏꯅ ꯆꯪꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯟꯖꯟꯕꯅꯦꯕ ꯃꯅꯨꯡ ꯌꯧꯅꯒ ꯃꯨꯟꯕ ꯉꯝꯗꯕ ꯇꯧꯕꯅꯦꯕ ꯑꯗꯨꯅ ꯃꯥꯒꯤ ꯊꯥꯕ ꯄꯥꯕꯒꯤ ꯆꯥꯡꯁꯤꯁꯨ ꯌꯥꯝ ꯃꯔꯨ ꯑꯣꯏꯀꯣ ꯍꯧꯖꯤꯛ ꯄꯥꯕꯒꯤ ꯆꯥꯡꯗꯣ ꯎꯠꯆꯔꯛꯀꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇꯟ ꯍꯧꯕꯒꯤ ꯇꯛꯄꯗꯣ ꯑꯗꯨꯗꯩ ꯈꯤꯇꯪꯕꯨ ꯄꯥꯔꯁꯨ ꯌꯥꯏꯀꯣ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯊꯥꯡꯅꯅꯤ ꯈꯪꯗꯦ ꯑꯗꯣ ꯄꯤꯖꯥ ꯀꯇꯔꯅꯅꯤ ꯈꯪꯗꯦ ꯑꯔꯩꯕ ꯑꯃꯅ ꯑꯗꯨꯝ ꯀꯛꯄ ꯌꯥꯔꯦꯀꯣ ꯑꯗꯨꯝ ꯃꯥꯔꯀꯦꯠꯇ ꯀꯩꯗ ꯌꯣꯜꯂꯤꯕ ꯁꯦꯞꯇꯣ ꯑꯣꯏꯒꯦꯔꯥ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯁꯪꯍꯟꯒꯦꯔꯥ ꯇꯦꯜꯍꯟꯒꯦꯔꯥ ꯑꯗꯨꯝ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯂꯣꯏ ꯁꯦꯝꯕ ꯌꯥꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯃꯊꯪ ꯃꯊꯪ ꯂꯣꯏ ꯀꯛꯊꯣꯛꯑꯒꯦꯀꯣ ꯁꯨꯃꯥꯏꯅ ꯁꯥꯡꯅ ꯑꯃꯨꯛ ꯀꯛꯑꯅꯤꯀꯣ ꯑꯗꯨꯒ ꯐꯩꯅ ꯑꯃꯨꯛ ꯀꯛꯁꯦꯕ ꯑꯩꯈꯣꯏꯒꯤ ꯅꯤꯡꯀꯤꯒꯤ ꯁ꯭ꯇꯥꯏꯜꯗꯣ ꯑꯗꯨ ꯇꯥꯅꯅꯕ ꯉꯁꯥꯏ ꯌꯨꯡꯅ ꯀꯛꯈ꯭ꯔꯦꯀꯣ ꯑꯗꯨꯅ ꯍꯟꯗꯛ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯐꯩꯅ ꯑꯃꯨꯛ ꯀꯛꯂꯛꯑꯁꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯒꯗꯕ ꯊꯥꯡꯅꯅꯤ ꯈꯪꯗꯦ ꯁ꯭ꯄꯦꯆꯨꯂꯥꯅꯅꯤ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯊꯛ ꯊꯛ ꯀꯣꯠꯈꯠꯄ ꯑꯗꯨꯝ ꯌꯥꯕꯅꯦ ꯑꯗꯨꯒ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯅꯞꯁꯟꯗꯅꯕ ꯀꯩꯅꯣꯁꯦ ꯃꯩꯗꯥ ꯄꯥꯎꯗꯔꯁꯦ ꯈꯤꯇꯪ ꯆꯥꯏꯁꯤꯟꯕꯤꯔꯦꯗꯅ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯗꯛ 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 ꯀꯣꯠꯁꯜꯂꯁꯤꯀꯣ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅꯕ ꯄ꯭ꯂꯦꯠꯀꯨꯝꯕ ꯑꯝꯗ ꯁꯨꯃꯥꯏꯅ ꯂꯧꯈꯠꯈ꯭ꯔꯁꯤꯀꯣ ꯑꯗꯨꯒ ꯁꯣꯟꯗꯁꯨ ꯈꯥꯡ ꯊꯥꯡꯒꯠꯂꯒ ꯇꯥꯎꯕ ꯍꯧꯔꯁꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯀꯛꯑꯒ ꯂꯧꯈꯠꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯨꯇꯦꯛ ꯅꯥꯇꯦꯛ ꯇꯧꯔꯤꯁꯦ ꯍꯣꯔꯦꯟ ꯀꯩꯁꯨꯝ ꯇꯧꯔꯣꯏꯀꯣ ꯀꯩꯝꯇ ꯄꯥꯈꯠꯄꯤꯒꯅꯨ ꯇꯥꯎꯕ ꯃꯇꯝꯗ ꯑꯃꯃꯝꯇ ꯂꯣꯏ ꯊꯣꯛꯆꯔꯛꯑꯗꯕꯅꯦ ꯑꯗꯨꯝ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯥꯡꯕ ꯃꯥꯒꯤ ꯁꯦꯞꯁꯤꯗꯤ ꯏꯁꯥꯒꯤ ꯑꯄꯥꯝꯕꯅꯤ ꯇꯦꯟꯒꯦꯔꯥ ꯈꯣꯠꯀꯦꯔꯥ ꯑꯗꯨꯅ ꯁꯣꯟꯗ ꯒ꯭ꯌꯥꯁ ꯑꯣꯟ ꯇꯧꯔꯒ ꯈꯥꯡ ꯑꯃ ꯊꯥꯡꯒꯠꯂꯁꯤ ꯑꯗꯨꯒ ꯊꯥꯎꯁꯦ ꯂꯤꯇꯔ ꯃꯈꯥꯏ ꯑꯃ ꯑꯗꯨꯝ ꯍꯩꯔꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯀꯣꯝꯅꯗꯤ ꯇꯥꯎꯔꯦ ꯑꯗꯣ ꯈꯤꯇꯪ ꯍꯟꯊꯒꯦꯗꯤ ꯌꯥꯏꯀꯣ ꯑꯗꯣ ꯊꯥꯎꯁꯦ ꯐꯖꯅ ꯁꯥꯔꯦ ꯍꯥꯏꯕ ꯀꯥꯟꯗꯨꯗ ꯁꯨꯃꯥꯏꯅ ꯑꯃꯇꯪ ꯊꯥꯗꯔꯒ ꯌꯦꯡꯕꯤꯌꯣꯕ ꯁꯠ ꯂꯧꯅ ꯃꯊꯛꯇ ꯄꯥꯏꯈꯠꯂꯛꯑꯒ ꯕꯣꯟꯒ ꯀꯥꯝꯈꯠꯂꯛꯏꯁꯦ ꯁꯤ ꯆꯞ ꯆꯥꯔꯦ ꯍꯥꯏꯔꯤꯅꯤꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯥꯞꯆꯜꯂꯁꯦ ꯑꯗꯨꯅ ꯍꯥꯞꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯈꯥꯡꯁꯦ ꯆꯟꯒꯗꯕ ಚಾಂಗ್ꯗ ꯌꯥꯝꯅ ꯑꯗꯨꯝ ꯍꯥꯞꯆꯟꯕ ꯌꯥꯕꯅꯤꯀꯣ ꯍꯦꯛ ꯍꯥꯞꯆꯟꯕ ꯂꯣꯏꯕꯒ ꯑꯩꯈꯣꯏꯒꯤ ꯖꯔꯞꯁꯤꯅꯀꯣ ꯅꯨꯡꯉꯥꯏꯒꯗꯕ ꯑꯩꯈꯣꯏꯒꯤ ꯈꯥꯕꯩ ꯑꯃꯅ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯑꯣꯠꯄꯤꯕꯗ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯣꯏ ꯁꯟꯗꯣꯛꯈ꯭ꯔꯦꯀꯣ ꯁꯨꯃꯥꯏꯅ ꯍꯦꯛ ꯁꯟꯗꯣꯛꯈꯤꯕ ꯂꯣꯏꯕꯒ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯁꯁꯦ ꯍꯥꯏ ꯐ꯭ꯂꯦꯝꯗ ꯊꯝꯕ ꯌꯥꯗꯦꯀꯣ ꯃꯦꯗꯤꯌꯝ ꯐ꯭ꯂꯦꯝꯗ ꯊꯝꯃꯒ ꯇꯞꯅ ꯇꯥꯎꯗꯣꯏꯅꯦ ꯅꯠꯇ꯭ꯔꯒꯗꯤ ꯃꯅꯨꯡ ꯌꯧꯅ ꯃꯨꯜꯍꯧꯔꯣꯏꯕ ꯁꯠ ꯂꯧꯅ ꯀꯥꯁꯜꯂꯛꯀꯅꯦꯕ ꯒ꯭ꯌꯥꯁꯇꯣ ꯍꯥꯏ ꯐ꯭ꯂꯦꯝꯗ ꯊꯝꯃꯒꯗꯤ ꯑꯗꯨꯅ ꯃꯦꯗꯤꯌꯝ ꯐ꯭ꯂꯦꯝꯗ ꯊꯝꯃꯒ ꯑꯗꯨꯝ ꯃꯤꯅꯤꯠ 4 ꯈꯛꯇꯪ ꯆꯪꯕꯅꯦ ꯌꯥꯝ ꯀꯨꯏ ꯆꯪꯗꯕꯅꯦ ꯑꯗꯣ ꯃꯥꯒꯤ ꯃꯆꯨꯁꯤꯁꯨ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯕ꯭ꯔꯥꯎꯟ ꯑꯣꯜꯂꯛꯑꯦꯀꯣ ꯑꯗꯨꯒ ꯈꯤꯇꯪ ꯗꯥꯛ ꯑꯣꯏꯍꯟꯕꯤꯔꯨꯅꯨ ꯑꯩꯈꯣꯏꯒꯤ ꯈꯥꯡꯗꯒꯤ ꯂꯧꯈꯠꯂꯒ ꯊꯝꯕ ꯃꯇꯝꯗ ꯏꯪꯉꯀꯥꯟꯗ ꯑꯃꯨꯛꯀ ꯈꯤꯇꯪ ꯃꯆꯨꯁꯦ ꯑꯣꯟꯁꯤꯜꯂꯛꯀꯅꯦꯕ ꯑꯗꯨꯅ ꯈꯤꯇꯪ ꯋꯥꯇꯛ ꯇꯧꯅ ꯂꯧꯈꯠꯂꯦꯗꯅꯀꯣ ꯑꯗꯨꯒ ꯍꯣꯔꯦꯟ ꯏꯪꯊꯔꯛꯑꯀꯥꯟꯗ ꯆꯞ ꯆꯥꯅꯦꯕ ꯃꯥꯒꯤ ꯃꯆꯨꯁꯦ ꯑꯗꯨꯕꯨꯗꯤ ꯃꯥꯒꯤ ꯑꯄꯥꯝꯕꯅꯦ ꯑꯩꯈꯣꯏꯒꯤ ꯗꯥꯛ ꯑꯣꯏꯅ ꯆꯥꯒꯦꯔꯥ ꯕ꯭ꯔꯥꯎꯟ ꯑꯣꯏꯅ ꯆꯥꯒꯦꯔꯥ ꯃꯥꯒꯤ ꯃꯆꯨꯁꯦꯀꯣ ꯑꯗꯨ ꯆꯞ ꯆꯥꯔꯦ ꯁꯤꯁꯦ ꯍꯣꯔꯦꯟ ꯏꯪꯊꯔꯀꯥꯟda ꯈꯤꯇꯪ ꯑꯃꯨꯛ ꯃꯆꯨꯁꯦ ꯂꯩꯁꯜꯂꯛꯈꯤꯅꯦꯕ ꯑꯗꯨ ꯁꯨꯃꯥꯏꯅ ꯁꯦꯝ ꯄ꯭ꯔꯣꯁꯦꯁꯇ ꯉꯁꯥꯏꯒꯤ ꯃꯌꯥꯝꯗꯣ ꯆꯞ ꯃꯥꯟꯅꯅ ꯃꯊꯪ ꯃꯊꯪ ꯂꯣꯏꯅ ꯇꯧꯊꯣꯛꯑꯒꯦꯀꯣ ꯂꯣꯏ ꯎꯠꯇꯅ ꯂꯩꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯌꯥꯝ ꯁꯥꯡꯉꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯊꯥꯎꯁꯦ ꯆꯨꯝꯗꯕ ꯌꯥꯕ ꯆꯨꯝꯗꯕꯤꯔꯝꯃꯁꯤꯀꯣ ꯑꯗꯨꯒ ꯇꯤꯁꯨ ꯄꯦꯄꯔꯒꯨꯝꯕ ꯑꯃ ꯊꯥꯔꯒꯗꯤ ꯌꯥꯝ ꯐꯩꯌꯦ ꯊꯥꯎ ꯈꯤꯇꯪꯒ ꯇꯩꯖꯔꯤꯁꯦ ꯁꯤꯁꯨ ꯑꯃꯨꯛ ꯅꯞꯊꯣꯛꯈ꯭ꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦꯕ ꯊꯥꯎꯁꯦ ꯀꯩꯁꯨ ꯌꯥꯝ ꯀꯩꯝ ꯆꯨꯞꯇꯕꯅꯤꯀꯣ ꯊꯥꯎ ꯑꯩꯅ ꯂꯤꯇꯔ ꯃꯈꯥꯏ ꯑꯃ ꯍꯩꯔꯤꯁꯦ ꯀꯩꯁꯨ ꯌꯥꯝ ꯃꯌꯦꯡ ꯇꯥꯗꯕꯅꯦ ꯍꯣꯔꯦꯟ ꯍꯧꯕ ꯂꯣꯏꯔꯛꯄꯗ ꯑꯗꯨꯅ ꯈꯤꯇꯪ ꯈꯤꯇꯪ ꯊꯥꯗꯗꯅ ꯂꯩꯔꯒꯗꯤ ꯃꯇꯝꯗꯣ ꯌꯥꯝ ꯀꯨꯏ ꯆꯪꯅꯦꯅ ꯑꯩꯅ ꯊꯥꯎꯁꯦ ꯌꯥꯝꯅ ꯍꯩꯕꯩ ꯋꯥꯅꯤꯀꯣ ꯑꯗꯨꯒ ꯊꯥꯎꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯅꯪꯒꯤ ꯊꯥꯎꯗꯣ ꯑꯃꯨꯛꯇꯪ ꯍꯧꯔꯒ ꯆꯥꯕ ꯑꯃꯨꯛ ꯍꯟꯅ ꯁꯤꯖꯤꯟꯅꯕ ꯐꯠꯇꯦꯅ ꯍꯥꯏ ꯍꯨꯟꯗꯣꯛꯄ꯭ꯔꯥ ꯀꯩꯗꯧꯒꯦꯅ ꯍꯥꯏꯕꯤꯔꯛꯄꯗꯣ ꯑꯗꯨꯁꯨ ꯎꯠꯆꯔꯛꯀꯦꯀꯣ ꯊꯥꯎꯗꯣ ꯀꯩꯗꯧꯒꯦꯅ ꯍꯥꯏꯕꯗꯣ ꯀꯌꯥ ꯃꯥꯡꯍꯟꯗꯦꯕ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯑꯆꯥꯄꯣꯠ ꯑꯃ ꯇꯥꯎꯈꯤꯕꯒꯤ ꯑꯔꯦꯝꯕꯁꯦ ꯑꯗꯣ ꯃꯊꯪ ꯃꯊꯪ ꯁꯦꯝ ꯄ꯭ꯔꯣꯁꯦꯁꯇ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞꯇꯣ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯔꯒ ꯂꯣꯏꯅ ꯍꯧꯗꯣꯛꯑꯁꯤꯀꯣ ꯑꯗꯣ ꯃꯌꯥꯝꯁꯨ ꯁꯨꯃꯥꯏꯅ ꯌꯨꯝꯗ ꯌꯥꯝꯅ ꯍꯦꯜꯗꯤ ꯑꯣꯏꯅ ꯂꯨꯅ ꯅꯥꯟꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯍꯧꯔꯒ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯆꯥꯕꯤꯌꯨ ꯑꯦꯟꯖꯣꯏ ꯇꯧꯕꯤꯌꯨ ꯑꯁꯦꯡꯕꯒꯤ ꯌꯨꯝꯗ ꯍꯧꯕꯁꯦ ꯈꯨꯍꯥꯎ ꯑꯃ ꯇꯧꯕꯅꯤꯀꯣ ꯆꯥꯕꯗꯁꯨ ꯏꯃꯣꯟ ꯁꯦꯡꯉꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯦ ꯑꯗꯒꯤ ꯏꯆꯥꯁꯤꯡꯅ ꯐꯦꯃꯤꯂꯤꯅꯒ ꯍꯔꯥꯎꯕ ꯈꯨꯅꯨꯡꯉꯥꯏꯗꯨꯗꯤ ꯂꯩꯇꯔꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯃꯅ ꯏꯃꯨꯡꯗ ꯊꯣꯡꯖꯔꯒ ꯃꯌꯥꯝꯅ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯀꯥꯏꯅ ꯆꯥꯕꯗꯣꯀꯣ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯌꯨꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯍꯦꯜꯗꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯕꯦꯀꯤꯡ ꯁꯣꯗꯥ ꯕꯦꯀꯤꯡ ꯄꯥꯎꯗꯔ ꯀꯩꯝꯇ ꯍꯥꯞꯇ꯭ꯔꯕꯅꯤꯀꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯨꯝꯗ ꯁꯥꯖꯕ ꯍꯥꯏꯕꯁꯤꯗꯤ ꯀꯩꯀꯩ ꯍꯥꯞꯄꯤꯅꯣ ꯈꯣꯠꯂꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯐꯖꯅ ꯎꯔꯦ ꯈꯪꯉꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯍꯧꯈꯤꯕꯒꯤ ꯊꯥꯎ ꯑꯔꯦꯝꯕꯗꯣ ꯏꯆꯦ ꯊꯥꯎ ꯑꯔꯦꯝꯕꯗꯣ ꯀꯩꯗꯧꯒꯦꯅ ꯍꯪꯕꯤꯔꯛꯄꯗோ ꯁꯨꯃꯥꯏꯅ ꯍꯧꯕ ꯌꯥꯕ ꯀꯨꯏꯅ ꯊꯝꯕ ꯌꯥꯕ ꯄꯥꯐꯣꯔꯅꯤ ꯈꯪꯗꯦ ꯑꯦꯅꯤ ꯀꯨꯀꯤꯁ ꯑꯣꯏꯒꯦꯔꯥ ꯋꯥꯇꯤꯟ ꯑꯣꯏꯒꯦꯔꯥ ꯄꯣꯍꯥ ꯑꯣꯏꯒꯦꯔꯥ ꯃꯤꯛꯆꯔ
ꯍꯧꯕ ꯌꯥꯕ ꯃꯌꯥꯝ ꯑꯃ ꯔꯦꯗꯤ ꯇꯧꯔꯒ ꯑꯃ ꯊꯝꯕꯤꯌꯣꯕꯀꯣ ꯊꯥꯎ ꯑꯔꯦꯝꯕꯗꯣ ꯍꯧꯅꯅꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯊꯥꯎꯗꯨꯁꯨ ꯃꯥꯡꯗ꯭ꯔꯦ ꯍꯛꯆꯥꯡꯁꯨ ꯁꯣꯛꯇ꯭ꯔꯦꯀꯣ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯕꯅꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯐꯣꯔ ꯃꯀꯛꯀꯥꯁꯦ ꯇꯥꯎꯊꯣꯛꯑꯒ ꯊꯝꯕꯁꯦ ꯑꯉꯥꯡꯅꯁꯨ ꯌꯥꯝ ꯄꯥꯝꯃꯤ ꯁꯤꯡꯖꯨꯗꯁꯨ ꯍꯥꯞꯄꯒ ꯆꯥꯕꯗꯣ ꯌꯥꯝ ꯍꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯥꯎ ꯑꯔꯦꯝꯕ ꯊꯥꯎ ꯐꯠꯇꯦ ꯐꯠꯇꯦ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯍꯧꯈ꯭ꯔꯒ ꯂꯦꯝꯃꯛꯄꯁꯦ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯪꯉꯨꯔꯒ ꯅꯣꯡ ꯅꯤꯅꯤ ꯑꯗꯨꯝ ꯊꯝꯃꯒ ꯑꯃꯨꯛ ꯁꯥꯍꯜꯂ ꯇꯧꯕ ꯑꯃꯨꯛ ꯁꯥꯍꯜꯂ ꯇꯧꯕ ꯍꯟꯖꯟ ꯍꯟꯖꯟꯅ ꯃꯥꯒꯤ ꯍꯤꯠ ꯄꯤꯕꯗꯨꯅꯤꯀꯣ ꯐꯠꯇ꯭ꯔꯤꯁꯦ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯁꯨꯃꯥꯏꯅ ꯁꯥꯔꯤꯉꯩꯁꯤꯗ ꯍꯧꯕ ꯌꯥꯕ ꯂꯣꯏ ꯍꯧꯗꯣꯛꯑꯣꯕ ꯑꯗꯨꯒ ꯊꯥꯎꯁꯦ ꯂꯣꯏꯁꯤꯟꯈꯤꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯊꯥꯎꯁꯨ ꯃꯥꯡꯗ꯭ꯔꯦ ꯍꯛꯆꯥꯡꯁꯨ ꯐꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯅꯤꯡꯀꯤꯗꯣ ꯑꯗꯨꯁꯨ ꯁꯤꯒꯤ ꯄꯥꯐꯣꯔꯁꯤꯁꯨꯀꯣ ꯄꯨꯔꯥ ꯐꯖꯅ ꯏꯪꯊꯍꯜꯂꯕ ꯃꯇꯝꯗ ꯏꯌꯥꯔ ꯇꯥꯏꯠꯀꯤ ꯀꯟꯇꯦꯅꯔ ꯖꯥꯔ ꯑꯝꯗ ꯍꯥꯞꯄꯒ ꯊꯝꯕꯤꯌꯣꯕ ꯄꯣꯠꯁꯦ ꯌꯥꯝ ꯌꯥꯝꯃꯒꯗꯤ ꯑꯩꯒꯤꯗꯤ ꯄꯣꯂꯤꯊꯤꯟꯗ ꯍꯥꯜꯂꯒ ꯊꯝꯗꯣꯏꯅꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯣ ꯈꯨꯌꯥꯝꯁꯦ ꯌꯦꯡꯉꯣ ꯊꯥꯎ ꯑꯔꯦꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯂꯣꯏꯁꯤꯜꯂꯤꯅꯦꯕ ꯍꯧꯖꯤꯛ ꯄꯥꯝꯃꯨꯗꯅ ꯑꯗꯣ ꯏꯪꯊꯕꯒ ꯉꯥꯏ ꯉꯝꯗꯗꯅ ꯑꯩꯁꯦ ꯐꯦꯟꯁꯦ ꯐꯨꯟ ꯊꯥꯔꯒ ꯏꯪꯊꯍꯜꯂꯤꯅꯦ ꯐꯖꯅ ꯏꯪꯉꯦꯀꯣ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯊꯤꯟ ꯑꯣꯏꯔꯒꯁꯨ ꯈꯤꯇꯪ ꯊꯥꯕ ꯑꯐꯕ ꯌꯥꯝ ꯅꯥꯟꯕ ꯑꯐꯕꯅꯤꯀꯣ ꯑꯩꯒꯤꯁꯦ ꯑꯃꯣꯠꯄ ꯅꯠꯇꯦ ꯑꯗꯨꯗ ꯐꯖꯅ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯐꯖꯅ ꯃꯆꯤꯟꯁꯦ ꯀꯤꯁꯟꯈ꯭ꯔꯗꯕꯅꯦ ꯅꯨꯡꯁꯤꯠ ꯆꯪꯗꯅꯕ ꯑꯗꯨꯝ ꯅꯨꯃꯤꯠ 10ꯅꯤ 20ꯅꯤꯗꯤ ꯊꯝꯕ ꯀꯩꯁꯨꯝ ꯇꯧꯗꯕꯅꯦ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯎꯗꯨꯁꯨ ꯑꯐꯕꯅ ꯑꯃꯨꯛꯇꯪꯗ ꯇꯥꯎꯕ ꯊꯥꯎꯅꯤꯅꯀꯣ ꯑꯩꯈꯣꯏꯒꯤ ꯊꯥꯎ ꯅꯝꯊꯤꯕꯒ ꯅꯝꯕ ꯌꯥꯎꯕꯅꯦ ꯑꯗꯨꯝ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯒ ꯆꯥꯕ ꯈꯣꯠꯄꯗ ꯑꯗꯨꯃꯥꯏꯅ ꯑꯝꯇ ꯇꯧꯔꯣꯏꯕ ꯑꯗꯨꯒ ꯅꯤꯡꯀꯤꯁꯤꯁꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯅꯔ ꯑꯃꯗ ꯏꯌꯥꯔꯇꯥꯏꯠꯀꯤ ꯀꯟꯇꯦꯅꯔ ꯑꯃꯗꯀꯣ ꯁꯨꯃꯥꯏꯅ ꯍꯥꯟꯖꯜꯂꯒ ꯀꯨꯏꯅ ꯑꯗꯨꯝ ꯊꯝꯕ ꯌꯥꯔꯦ ꯑꯗꯣ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯑꯩꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯈꯤꯇꯪ ꯀꯥꯟꯅꯕ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯐꯣꯂꯣ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯣꯇꯤꯚꯦꯠ ꯈꯤꯇꯪ ꯑꯣꯏꯅꯅꯕ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ